Akasbani Imphal R.K Gorani na pau pajari ahan bada maruiba pau security force ka apun makabuna Thobal jila gi hairokpal 3 dagi KCP PWG mi taret khulai ga konana fare maleng mpham kya da pangthok na bagum ngasi Manipur da su Easter Sunday ga thorom pangthok li National Fire Service Week leshani kunmanga ngasi Imphal gi Fire Service Headquarters to loisin kre MLA Yunam Kemsana Haidi Lamdam Asi Yellow Masana Sing Jokat Pahaiba Shida Lamdam Asigi Mipum Kudingi Sauraba Todang Lay Amasung Kendri Mantri Dr. Jitendra Singh Haidi Naha Oediba Civil Servant Sing Amato Obi Wakalonda Mato Nintina Pangtoka Davani Thobal District Police Commando ma CRPF ki apun bakang bu aman hangasi ayu angan bada Thobal jila gi Hairok Pa 3 YVC Club ki akoy bada thiba humbi thabak cha thabada aina thingkraba KCP PWG gi mi taret fare police ki paun hai farbe mi singa sidagi insas LMG ama insas rifle ani carbine ama SLR ama MA3 MK11 rifle ama 5.56 mm ge kapa yariba maru humdra taruk 9 mm की कापा यारिबा मरहुम फुमापन चार्जर याउबा रेडियो सेट ID कार्ड Honda Activa ama कार ama याउना सेल खरसु फंखी मफम मदुदा security force na thiba hombi thabak cha thabada lamdam adugi miyamna athingba pina bhone ki maduda security force singna tongna lakpa gari khara aka etoi thoki hairi khongjonmi palan tharonga mari lene nanga se full rehearsal pangthokre Thobal jila ki deputy commissioner Hantem Subhas amadi Manipur police ka makokthom official singgauna pangthokiba rehearsal aduda khongjom de nimita tawgadaba thabak thoram sing chapchana pangthokhi Thasi kulhum de Raja Thakta Pangthok Kadoriba Khongjom de Nimit Aduda Rajapal Ajay Kumar Bhala Chief Secretary Prasan Kumar Singh Saruk Yagani Hogi Thobal Pangmi Soibam Binoin Hai Sahi Aski Khongjom Nimit Palan Tharungi Dama Keva Singh de Leriba Khongjom War Memorial Complex Sangwa Sabgila Besing Loisilakle Sahi Aski Palan Tharungi Manungsan Memorial Complex Asida Lanjana Relief Camp Tar Leriba Muising na Saba Polam Singh Utpa Amadi Yuanbi Akhanaba Stol Singh Hangani Hairi Prabhu Jisu Christpu cross a pang tingdon halabatung da ambu hingalakiba numit Easter Sunday gi palan tharongasi malem sin batung da pangtok nari leiba ki mafam kya da numit asiga mai lena Christian singna sar sing da akhanaba laisol tharong kya pangtok nari Manipur desu Christian sing ngasi Easter Sunday gi palan tharom pangtok nari sar sing da ayu angan bide hongna laisol saba pangtok puna numit asigi mapung oiba saktam oiri National Fire Service Week leshani kunmanga ngasi Imphal ge Fire Service Headquarters taloisin kre tharomadu Unite to Ignite a Fire Safe India haibe hiram da pangthok pani tharomasi mari leinana Manipur Fire Service ki Director Elna Basendran hai sayol amasum chatharakpa tharom asi raija asi ki tonga tongam jela sing su pangthoki basi manung sana mahiu lang pokthok matamda miana pakher kadaba social throngi matang su khangan ki mahakna hai James Rims, Adegi Kaksingi, Moirangi, Senapati, Ukuli, Tamilong, Rijili Bangi, Tuan Mahunda, Adana Bumfana, Pampu Sari, and Naran Katasu, River High Court Key Complex, Bumfana, fire audit come, awareness Pamtuki. This is Natana, Tomato from the Naran Soy Young, Azana, Pamtuxi. Equina, Tausiba, National Fire Service Week, we say you think Pamtuxani, they could think of Pamtuxan Sulapani, but then put them with Tamiamasu. Amadi the government su department pu mating pangbiu Tharomadu da Imphal we jila ge DCM su SP Saruk Yaki palan tharungi Saruk amo ina pangthoki barasna changdam nabi ge manaso yenthoki Bishnupur jila ngai khongsi phaidi gi nupi masa am ngarang Delhi ge Maharani Bagta sidro len adu mari leinana JCM sem kre lekhidraba nupi masa tu Delhi ge private school amad oja oibani hairi misi asiga mari leinana sem khiba JCM sina pangbising unaba amad hai awang nupot lamdam gi myoy singda yamna toin asigumba thawdok asi thokli masi yamna laibak thiba thawungni misi asi asum balangla langdil sarkar athubada puthokpi haina JS na taksilli loinana thawdo asi matang da lana longna khida wafam sing social media da kanagumana thagat piganu pawgi marak thana atenba break ama Zakong report oi phangi Zakom da nate imung da changba pot khuding ma smartphone ju phangi ye Majo hapta Kaisampat Sega Road Konjeng Hazari Lekai amati Thobal Achauba opposite District Transport Office Tabiriba pawasi Akasbani Imphal dagini
Singzamai Kendrick MLA Yunam Khemchana hairi lamdam asi yelhong masana sing yokhat phaiba sida mipum khudingi chaurba thodang lei Imphal gi school de leiba Sri Sri Gopal Dev Mandap tangasi pangthokib ani suba kaching tabam kunjabi Sharma Memorial League kam knockout kang tournament sing kun manga loisin mi thorom da thobe mithung nen gi warol da Sri Khemchana makhatan hai Kang hai basi lamdam sigi angan ba matam de lerak laba amadi phurup asibu masak takpa yelhong masana amani ngasi raijas da asigumba yelong masana asida horok liba mirol singna thawa hena yaw sin mai mami samtharek liba asilaibak thibani yelong masana yokhat pa haiba sida lusing mamdi mi pung khuding maki sauraba thodang lei kang tournament asi kaching tab Ajit Kumar Sharma amadi mahaki imung manungi tengbanga loinena ya school kangkhone sindona March 18 dagi kangkhut tarani thoina saru yadron satharakibani ngasi tournament si loisen bagi thoromda ya school kangkhut ki president Laimyum Brajamani Thoromapu Akashban Imphal assistant director news Thosom Jogendrajit amasung Kachingtabam Ongbi Mema Debina athoiba lengbirak pasing oikhi Manipur gi long masana mo oriba kangaspu yokhatnaba tournament asibu setmeda asubo thodang loriba Kachingtabam Ajit Kumar Sharmana Akashban Imphal da asumna hai Diraipa iramdamgi mamal jamlaba kang masana si nomonomogi mayai chaitharak pogum sitharak bokum nasigi mirol na urakli masana si ipa ipuna malengi phampak manigum khudol tamlambani adubu senajaba ngamdaba iraicha singi thauna wakhal loksingda mateng khradang oigadra khanjaduna amadi masana sibu malengwe thakta pukhatna ba honabada ayhaksu ngamjaba khradang ithaudangni khanjaduna laikhidraba ipa ibungogi mingda masana si kachabani Regional Institute of Medical Sciences Students Union Rimsuna Sindona Rims ke segi mifamga se Institute as the pangthokre Mairagi Relim de Mars Barcelona na pangthokiba tharomadu mari lenena Rims Imphal Director Professor G Sunil Kumar Sharma na hai Rims Imphal mahiro amadi faculty singna akoibgi phibam amadi miiba khunai gi khandona pangthokliba thabak thorom singtha ningai ni mahangna hai Mausai khal kahendra thamba amadi haksang phana leina bo honabada Rims Hospital bo plastic free ba kem am ohen batangai fade ngasi thermal da Rimsugi staff advisor Professor S Ranita Professor S Subhachandra Medical Superintendent and Sanjit Singbam yauna mi kya saru yakhi Thama subra chathar kiba malem gi oral health de ngasi Kamjong jila gi Kamjong Public High School da nomi oiba mega dental health kem amgolena na loisin kre Thoramadu Indian Dental Association Manipur State Branch amadi Nation Oral Health Program District Health Society Imphal West ka kusamnana sinduna pangthokibani A happy mouth is a happy mind haibatim da pangthokpa thoramadu mari lenana MLA Dr Sapam Ranjan na angang singda chinya phana amadi luna na thamna problem sing khusinaki Dr Kuntra na saruk yadana pangthokiba lem na ya laing be kemnu de mioi chahum lom laing khi Sri Sri Gaur Girls College NSS Unit Amadi Kurai Sajoleka Sector 22 ICDS Project Imphal East Manipur Sinduna Posan Pakwara Lising and Kunmangasi Kurai Sajoleka de Angang Singalun Pangthokre Traumaduda Big Lib Angang Singuma Sama Upara Laina Amadi Sinzak Sanaba Wapum Katharum the Saruk Yakipus the Pungdoki Tamino headquarters the labor miam Tanaba Papa Ising Pangdabi Oba Mayuk Nare Hoi Taminong Paumina High Nong Marang Kaine Sudabana Maram Oiraga Taminon Town the Ising Piriba Gadai Water Reservoir Ising Lay Selectre Messages Matakta Taminong Zilat Ising Pampam Oiba Muruba Lok Amadi Ifut Kang Selectle Machine Maram Oiduna Taminong da Isingi Awaba Mayuk Nare Hairi Mitki tunga malena sing lai mi kema ngasi kongpal me lekai le ba UGB school da pangthokre thorom adu kongpal social development kam youth center mangale ma VLF korai khaidem lekai gram panchayat amasung others ikling khosam naduna pangthokpani thorom du da punna mioi humhum doirom mitlaing khi Akashban Imphal dagi pau tabiri Kenge Personal Public Grievances Samasi Pension Ministry Dr. Jitendra Singh Hairi Naha Oiriba Civil Servant Singh Amato Obi Wakalonda Mathon Tina Pangtok Kadabani English ni Kulum de Bets IS officer Singangasi Unaraduna Mantri na Hai Bar Kelenga Sasan Ohong Amadi Sakotpa Barat Amagi Manglan Mangpauno Hanbada Naha Oiriba officer Singh Thaudang Yam the Sawi Makoina Lebak Asu Manglom the Sanction Bada Asobo Thaudang Logadabani Toromodo Housing Satariba Assistant Secretary Program ki manung chana pangthok pani Bharat ki nimit mani khonjeta America ki Uparashtrapati J.D. Vance hayang ni Delhi da thungnaragani
मपाल थरो मंत्रालय की चेरोल अमना हाई हंदकी खोंगसेट असना श्री भांसा भारत लाक अहानब खोंगसेटनी मांग हाई प्रधानमंत्री नरेंद्र मोदी का उनगनी उपराष्ट्रपति अमसुंग माकी म्यूट कांगबुगी खोंगसेट असिदा दिल्ली दतना तना जयपुर अमसुंग आग्रा दसु चटकनी माकी खोंगसेट असना भारत अमसुंग अमेरिका लेबाक अनिंग मरीदा खुमांग यांगसिलगलिब अमदी मखाताना पैकेट कदब थबसिंग मतंगदा कुमदा खनबसु ngamlagani लेबाक अनिना लमदम की अमदी मालेंग उरगलिब फिबमगी मतंगदसु मखोगी मोचिंग फोंगदोकनगनी यूनाइटेड अरब इमिरेट्स एयर फोर्स ना युम्बु ओइदना पांगथोकदबा डेजर्ट फ्लैग 10 एक्सरसाइज ता सरुक यागदबा इंडियन एयर फोर्स के कंटिजेंट अल दफ्रा एयर बेस ता थुंगख्रे एक्सरसाइज असिदा ऑस्ट्रेलिया फ्रांस जर्मनी कतार सऊदी अरेबिया रिपब्लिक ऑफ कोरिया टर्की यूनाइटेड किंगडम यूएई अमदी अमेरिका की एयर फोर्सिंग सरुक यागनी एक्सरसाइज असि हयिंगदगी हौरगा थानिपान चुमना चथगदबनी हौजिक सानबगी पाव मंगसाताबम प्रेमानंददगी यास्कुल कांखुन सिंधुना यास्कुल द लेबा श्री श्री गोपालादेव मंडप त चथरखिबा अनिसुबा कक्सिंग ताबम कुंजबी शर्मा मेमोरियल लीग कम नॉकआउट केंद्र वास कांग टूर्नामेंट लिसिंगनी कुनमुंगागी चैंपियन कैसामथोंग कांखुन ओइख्रे ngasi सानखिबा फाइनल मैच ता कैसामथोंग कांखुना ओइनाम कांखुत पु पांजिल कुनिपान 33 ता माइथिबा पिखिबनी टूर्नामेंट असिगी चैंपियन रनर्स अफ तारबा कांखुत सिंह चेप्था अमदी लेप्था द बेस्ट प्लेयर सिंह यावना मना मथुम कयासु यंथोखी YWC लंगथबालना अनिसुबा खोमद्राम ओंबी हिजम मेमदेबी मेमोरियल T20 वेटरन क्रिकेट टूर्नामेंट लिसिंगनी कुनमुंगागी चैंपियन ओइख्रे ngasi सानखिबा फाइनल मैच ता YWC लंगथबालना रेस नगमपालबु विकेट मंगादा थोइखी लाइनिंगथौ सनामई कांग एसोसिएशन वांगोइना सिंधुना वांगोइ लोंगजम लैकाई कम्युनिटी हॉल द चथरिबा अहानबा लाइनिंगथौ सनामही प्लेयर्स मेमोरियल केंद्र वाइस लीग कम नॉकआउट ओपन कांग टूर्नामेंट लिसिंगनी कुनमुंगागी ngasi सानखिबा मैच ता वांगोइ केंद्र ए ना हियांगलम केंद्र मरांबा कांखुतपु पांजिल कुनिथोइ तरामंगादा थोइखी तरासुबा थौदाम कुमार मेमोरियल स्टेट लेवल फुटबॉल टूर्नामेंट ngasiदगी बिष्णुपुर जिल्लागी टबुल ग्राउंड हौख्रे टबुल यूथ डेवलपमेंट एसोसिएशन ना सिंधुना पांगथोकपा टूर्नामेंट असिदा टीम 19 ना सरुक यारी ngasi सानखिबा मैच ता मोइरांगचा मोइरांग खुनौना कंगलैपाक याइफा नंबोल खाथोंगबु पांजिल अहुम अमदा थोइखी Zahi taramapan makhagi ahum suba MNCA one day trophy lisingani kunmari kumagi ngasi Mojing public ground da sanakiba match ta YWC langthabalna SCCC singjamai thongam laikai bu wicket tara da thoiki Khangbo part 3 Cherapur public ground da sanakiba match ta PCC mayai koibina LCC lamsangbu run chamri tara manga da thoiki Khudaiban lampak tawthong da sanakiba match ta ESU wangkhaina AMCA thawbalbu run marfutara taruk ta thoiki Model Higher Secondary amasung Oriental College ground da sanakhiba match tana Al Amin Lilongna CYSA Khangabopu ran humda tarukta amadi Lainam Public ground da sanakhiba match tana Sedo Thangmaibana Thawthangban buran marhudrama panda thoiki Gorani Hauzik aroi bada maroi pau amuk hana Security Force apunba kangbuna Thawbal Jilla gi Hairok pa 3 dagi KCP PWs gi mioi taret khulai ga konana fare Malengi mafam kya da pangthok na bagum ngasi Manipur dasu Easter Sunday gi thauram pangthok di National Fire Service Week likhani kunmanga ngasi Imphal gi Fire Service Headquarters taloi sinkre Emila yumnam khemsa na hairi lamdam asigi yellow masana sing jokhat pa haiba sida lamdam asigi mipum khudingi chawrupa thaudang lei amasung Kendra gi Mantri Dr. Jitendra Singh na hairi naha oiriba civil servant singna amatta obi wakhalonda mathau ningthina pangthokadabani Paulo Izare